ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯖꯕ ꯃꯐꯝꯁꯤꯡꯒꯤ ꯃꯤꯡ ꯄꯪꯑꯣꯟꯗ ꯑꯣꯟꯊꯣꯛꯄ ꯊꯤꯡꯅꯕ ꯗ ꯃꯅꯤꯄꯨꯔ ꯅꯦꯝꯁ ꯑꯣꯐ ꯄ꯭ꯂꯦꯁꯦꯁ ꯕꯤꯜ 2024 ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯌꯦꯠꯅꯕ ꯌꯥꯎꯗꯨꯅ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯑꯃꯗꯤ 𝐍𝐄𝐰𝐬 ꯑꯦꯛꯇꯤꯚ ꯀꯥꯗꯔꯅꯤ ꯍꯥꯏꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯀꯥꯝꯖꯣꯡꯗꯒꯤ ꯐꯥꯔꯦ꯫ ꯃꯦꯝ ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯤꯁ ꯋꯤꯟꯗꯣꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯤꯡꯕꯨ ꯃꯣꯅꯤꯀꯥ ꯁꯅꯥꯁꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅ ꯃꯃꯤꯡ ꯊꯣꯜꯂꯒ ꯂꯩꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯃꯤꯡ ꯄꯪꯊꯣꯟꯗ ꯊꯣꯟꯖꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯊꯤꯡꯅꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯉꯔꯥꯡꯒꯤ ꯃꯤꯐꯝꯗ ꯗ ꯃꯅꯤꯄꯨꯔ ꯅꯦꯝꯁ ꯑꯣꯐ ꯄ꯭ꯂꯦꯁꯦꯁ ꯕꯤꯜ 2024 ꯌꯦꯠꯅꯕ ꯌꯥꯎꯗꯨꯅ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯕꯤꯜ ꯑꯁꯤ ꯍꯥꯎꯁꯇ ꯄꯨꯊꯣꯛꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯆꯍꯤ 3000 ꯂꯣꯛ ꯉꯥꯛ ꯁꯦꯟꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯗꯤ ꯈꯨꯕꯝꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ꯫ ꯃꯇꯝ ꯑꯃꯗ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯏꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯩꯔꯤꯕ ꯃꯦꯞ ꯌꯦꯡꯕꯗ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯗꯤ ꯈꯨꯕꯝ ꯀꯌꯥꯕꯨ ꯍꯥꯟꯅ ꯊꯣꯜꯂꯝꯗꯕ ꯂꯩꯔꯝꯗꯕ ꯃꯃꯤꯡꯁꯤꯡ ꯊꯣꯟꯖꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯛꯂꯤꯕꯁꯤ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯃꯛ ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩ꯫ ꯂꯣꯏꯅꯅ ꯃꯩꯇꯩ ꯅꯥꯒꯥ ꯍꯥꯏꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯀꯤ ꯃꯤꯡ ꯑꯁꯤ ꯐꯥꯎꯕ ꯃꯥꯡꯈꯤꯕ ꯌꯥꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯨꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤ ꯑꯍꯜ ꯂꯃꯟ ꯏꯄꯥ-ꯏꯄꯨ ꯃꯗꯨ ꯁꯛꯈꯪꯕ ꯃꯈꯣꯏꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯨ ꯃꯈꯣꯏꯗꯨꯒꯤ ꯆꯠꯅꯔꯝꯕ ꯑꯗꯨꯕꯨ ꯐꯤꯗꯝꯅꯐꯝ ꯊꯝꯕ ꯈꯨꯕꯝ ꯉꯥꯛ ꯁꯦꯟꯕ ꯃꯣꯏꯅ ꯊꯝꯃꯝꯕ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯃꯆꯥ ꯑꯣꯏꯕ ꯂꯩꯍꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤꯁꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯏꯄꯥ-ꯏꯄꯨꯅ ꯋꯥꯅ ꯆꯍꯤ 2,000-3,000 ꯆꯪꯅ ꯉꯥꯛꯑꯒ ꯂꯥꯛꯄ ꯁꯦꯝꯃꯒ ꯂꯥꯛꯄ ꯉꯔꯥꯡ ꯃꯥꯏ ꯃꯅꯤꯄꯨꯔꯤ ꯃꯦꯞ ꯎꯏ ꯑꯔꯤꯕ ꯆꯩꯅꯥꯒ ꯑꯩꯈꯣꯏꯒꯁꯤ ꯆꯩꯅꯥꯗꯒꯤ ꯑꯩꯈꯣꯏ ꯆꯩꯅꯥꯗꯨꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯒꯨꯝꯕ ꯆꯥꯎꯏꯕ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯞꯁꯦ꯫ ꯉꯔꯥꯡ ꯑꯩ ꯀꯩꯅꯣꯒꯤꯗ ꯃ꯭ꯌꯨꯖꯤꯌꯝꯒꯤꯗꯒꯤ ꯇꯧꯔꯒ ꯌꯦꯡꯕ ꯍꯣꯏ ꯏꯚꯣꯂꯨꯁꯟ ꯂꯥꯛꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯤꯛꯁꯜꯂꯛꯑꯦ ꯌꯥꯔꯦ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯊꯅꯝꯃꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯃꯤꯔꯣꯟꯁꯤꯡꯁꯤꯅ ꯃꯁꯤ ꯃꯥꯡꯍꯜꯂꯒ ꯃꯤꯛꯁ ꯇꯧꯔꯒ ꯃꯥꯡꯍꯜꯂꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ꯫ ꯈꯨꯟ ꯃꯃꯤꯡ ꯁꯤ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯣꯟꯒꯗꯕ or ꯂꯩꯀꯥꯏꯗꯨꯒꯤ ꯂꯝꯗꯝꯗꯨꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯕ ꯊꯣꯜꯂꯤꯕ ꯃꯤꯡꯁꯤ without a consent without a authority ꯄꯪꯊꯣꯟꯗ ꯊꯣꯟꯅꯔꯛꯄ ꯄꯪꯑꯣꯟꯗ ꯑꯣꯟꯅꯔꯛꯄꯁꯤꯅ ꯁꯥꯔ ꯑꯩꯈꯣꯏꯗ ꯀꯟꯐ꯭ꯌꯨꯖ ꯃꯌꯥꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯦꯕ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯣ ꯀꯥꯏ ꯈꯪꯍꯧꯗꯕꯒꯤ ꯃꯇꯥꯡ ꯂꯥꯛꯑꯦꯕ꯫ ꯍꯟꯗꯛ ꯃꯊꯛꯇ ꯁꯥꯔ ꯎꯕꯤꯔꯝꯒꯅꯤ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯁꯤ ꯂꯝꯀꯥꯏꯅ ꯊꯣꯟꯒꯠꯂꯕꯅꯤ ꯇꯤꯀꯦꯠ ꯀꯛꯄꯗ ꯚꯦꯔꯤ ꯁꯦꯔꯤꯌꯁ ꯑꯣꯅꯔꯦꯕꯜ ꯁꯥꯔ ꯁꯤ ꯑꯩꯈꯣꯏ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯒꯤ ꯁꯤꯗꯩꯗ ꯂꯥꯛꯏꯕ ꯀꯥꯡꯄꯣꯛꯄꯤꯁꯤ ꯀꯥꯡꯒꯨꯏꯒ ꯍꯥꯏ ꯀꯥꯡꯄꯣꯛꯄꯤ ꯈꯪꯗꯕ ꯃꯤꯁꯤꯡꯅꯗ ꯂꯩꯔꯤꯗꯣ ꯀꯥꯡꯒꯨꯏꯅ ꯊꯣꯜꯂꯤꯗꯣ ꯀꯥꯡꯄꯣꯛꯄꯤ ꯑꯁꯤ ꯏꯄꯥ-ꯏꯄꯨꯅ ꯃꯩꯍꯧꯔꯣꯜꯗꯒꯤ ꯊꯣꯜꯂꯛꯄ ꯂꯝꯅꯤ ꯑꯁꯤ ꯈꯪꯗꯕ ꯃꯤꯅ ꯀꯥꯡꯒꯨꯏ ꯀꯧꯅꯤꯡꯗꯅ ꯍꯦꯛꯇ ꯊꯣꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯆꯨꯔꯆꯥꯟꯄꯨꯔꯁꯤ ꯂꯝꯀꯥ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯅ ꯂꯨꯁꯥꯏ ꯑꯦꯛꯁꯄꯤꯗꯤꯁꯟꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯟꯅꯅꯕꯒꯤ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯈꯤꯕ ꯀꯌꯥꯝ ꯊꯦꯡꯅꯈꯤꯕ ꯃꯗꯨꯒꯤ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯃꯗꯨꯗꯒꯤ ꯃꯃꯤꯡ ꯂꯧꯔꯀꯥꯟꯗ ꯆꯨꯔꯆꯥꯟꯄꯨꯔꯅ ꯊꯣꯟꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯂꯝꯀꯥ ꯊꯣꯟꯅꯦ ꯃꯤꯡ ꯃꯣꯟꯊꯣꯛꯑꯦꯅ ꯊꯦꯠꯄꯒꯨꯝꯕ ꯏꯝꯐꯥꯜ ꯃꯅꯨꯡꯗꯁꯨꯅꯦ ꯀꯔꯥꯏꯅꯣ ꯁꯤꯗ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯁꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯈꯣꯏꯔꯝꯃꯤꯕ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯕꯨ ꯍꯥꯎꯀꯤꯞ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯅ ꯆꯦ ꯄꯨꯊꯣꯔꯛꯏ ꯍꯥꯎꯀꯤꯞ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯅ ꯃꯌꯥꯝꯅ ꯎꯕꯤꯔꯝꯃꯅꯤ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯀꯤ ꯑꯦꯗ꯭ꯔꯦꯁꯇ ꯆꯨꯔꯆꯥꯟꯄꯨꯔꯅ ꯑꯃꯨꯛ ꯍꯥꯏꯖꯤꯟꯊꯔꯝꯃꯤ ꯑꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯇꯔꯗ ꯂꯝꯀꯥ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯏꯅ ꯑꯩꯈꯣꯏꯁꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯌꯨꯝꯕꯨ ꯂꯩꯇ꯭ꯔꯕ ꯇꯧꯅꯤꯡꯕꯅ ꯄꯨꯡꯇꯧꯗ ꯇꯧꯕ ꯌꯥꯕꯗꯧꯅ ꯁꯥꯔ ꯑꯃ ꯆꯠꯊꯔꯛꯄꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯟꯗꯛ ꯔꯤꯁꯦꯟꯠꯂꯤ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝ ꯇꯥꯟꯅꯔꯀꯥꯟꯗ ꯈꯨꯟ 15 ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯃꯃꯤꯡ ꯑꯣꯟꯊꯣꯛꯏ꯫ ꯑꯅꯧꯕ ꯏꯟꯚꯦꯗꯔ ꯀꯥꯡꯕꯨꯒꯤ ꯊꯣꯜꯂꯝꯕ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏ ꯑꯣꯔꯤꯖꯤꯅꯦꯜ ꯏꯟꯗꯤꯖꯤꯅꯁꯀꯤ ꯃꯃꯤꯡꯗ ꯑꯣꯟꯊꯣꯛꯑꯦꯕ꯫ ꯑꯗꯒꯤ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯃꯤꯇꯤꯒꯤꯗ ꯏꯟꯀꯝ ꯇꯦꯛꯁꯀꯤꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯁꯤꯗ ꯂꯝꯀꯥ ꯍꯥꯏꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯔ ꯏꯔꯛꯀꯨꯝꯕ ꯑꯗꯨ ꯃꯔꯝꯗꯤ ꯃꯣꯏꯗꯣ ꯀꯔꯥꯏꯗꯩꯅꯣ ꯂꯥꯛꯑꯒ ꯑꯥꯏ ꯀꯥꯔꯗ ꯀꯔꯥꯏꯗꯩꯅꯣ ꯁꯥꯔꯒ ꯄꯥꯏꯈ꯭ꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯀꯩ ꯊꯣꯟꯒꯦꯗꯣ ꯈꯪꯗ꯭ꯔꯒꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯥꯔꯚꯤꯁ ꯆꯪꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯃꯄꯥꯟꯗꯒꯤ ꯆꯪꯉꯒ ꯑꯗꯨꯝ ꯃꯔꯨ ꯆꯠꯈ꯭ꯔꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯏꯟꯗꯤꯖꯤꯅꯁꯁꯤꯡꯁꯤ ꯈꯪꯗꯅ ꯑꯩꯈꯣꯏꯗ ꯁꯤꯗ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃ ꯍꯌꯦꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯑꯩꯈꯣꯏ ꯀꯥꯎꯈ꯭ꯔꯅꯦꯕ ꯃꯅꯤꯄꯨꯔ ꯀꯥꯎꯈ꯭ꯔꯅꯤ ꯀꯣꯟꯅꯅ ꯃꯩꯇꯩꯒꯁꯤ ꯀꯥꯎꯈ꯭ꯔꯦ ꯅꯥꯒꯥꯒꯁꯤ ꯀꯥꯎꯈꯤꯗꯅ ꯍꯥꯏꯕ ꯑꯇꯣꯞꯄ ꯃꯃꯤꯡꯅ ꯊꯣꯟꯖꯤꯟꯈꯤꯗꯅ ꯃꯥꯡꯈꯤꯗꯣꯏꯅꯦꯕ
aduna suguma yamna nungaitaba yamna aikoigi ipaipugi thanamba posak mayam ipaipuna ngang wana senjaramba wana sagasanba pon mayamse paksana mangdarakpa paksana dilute torpa paksana muthatna honorpagi mami tarpadagi tangai phadana honorable speaker sir sigi bill se move to puthokta yadadana khoi cabinet na kupna khanar matungda da masi akhoi sidaida pass taunaba haidana pukhatcharakpani adu masidaida khoi loina committee ama khoi sidaida tawdoi sa khoi committee ma leigani committee sigi recommendation da galoina ming hungdo hungin tawba yagani committee sidaida committee singwa da mingi matana khanna ba haibase hairam pham sini hadis singpa turen even singpa turen laikai khul lairak town lambi adagi lokon ground sang adagi khoi historical places, school, medical institution, puna makse. Ano committee sini khanaba ngamoida mafam sing amu census ki gumba, adagi education ki gumba, forest names gumba, sidi center da belongs to bunina, adagi revenue village gumba, block panchayat sumba sidi koi sinamu high committee sing mathakta koi state government ki mathakta Sarkhanagani. Honorable Speaker Sir, Adumaina Lanka Tholamba, the Kongong Tholamba, the Bang Tholamba, Segomena recognized of Natabagai, I am a Loina Kathat Kare, Cinemakata, Muthola, the accent of Wayan. Security Force na ching amasung tamgi rang tholak pa pamafam sing dati humagi operation chathakrai Police Control Room dagi thadorpa chawala manahai hokiba March anida Kamjong District dagi 𝐍𝐄𝐰𝐬 active cadre haba jahi sujiba angang ama yauna mioi ani farai farba mioi adudi 𝐶𝐤𝐰 District dagi angom thoiba maitai alias pari jahi taraga nipane atopa amadudi juvenile ne makhoi anigi mathakta case ama register tawkhre hare amaramda nongmada changdraba yadraba polam singpuba gari chamaga nifu nithoi amade chamaga marifu tara mathoi National Highway 2 amadi National Highway 37 da akanba chaksin tharanga lonina purakre hare Pauki Marthan at a break amatang luminasi. Welcome you all to 𝐶𝐤𝐰𝐬 School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko lonya de hinglibasing thamagi manungda control toba ngamle. Urea creatinine wangbasu thamagi manungda hanthaba ngamle. Khong hamba nungaitebasu numit mangani gi manungda fahanba ngamle. Bile saibadi nungsang nabasu chama fahanba ngamle. Cholesterol wangba numit kunida normal oiba ngamle. BP wangbasu thamagi manungda normal oiba ngamle. Fatty liver oibasu thamagi manungda fagat hanba ngamle. Pumnamak natural oiba hidak makalna laing jabani. Hakchangda sokadaba side effect amata laite. Makata na hidak chamagi mathosu tararoi. Hena kupa parol gidamak ngasimak lengsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Breaking matungda mayam bong nataram nokchari makataba pausung pijari Ngarang tabung 𝐶𝐤𝐰𝐬 MSC Ground da Imphal West District Football Association na sindana sanakiba 23rd Super Division Football League ta khurkhul gi KYC am dililong chajingki
𝐶HIKL na saruk yake ngarang sanakhiba aduda khurkhul KYC na kwagaithal lamdong YGO bupanjil ani amada maithiba piki KYC gi manis thapana ahan bagi minute 16 asida KYC na mangchul thaduna chatlami adum oinamak YDO gi Akas na goal chanduna first half ta draw chatlaba matung L Robert na goal ama amuk chanduna KYC bu game aduda thoyan ke makata na sanakhiba match ta 𝐶HIKL na IFC lamfal bupanjil ani amada maithiba piki hari Loshilakpada mariba pausing ang hanapijari. Manipur da hana laijaba mafam singi ming pangondo ontok pating naba the Manipur Names of Places Bill 2024 Manipur Legislative Assembly da yet naba yaw na pass tokray. Amadi KYKL ge active kadar ni haiba jahi sudriba angang ama yaw na miyoy ani kamjong da kifari. Hausikwa na din Norris Mindona Sandok Chariba Manipuri pa matang sa lusin jari media tapri pa mayang pumna mapo mo kana khurumjari.